Nupi Ashiba Hakchnang Imphal Turel da Taotharakle. Ngasi ayuk pung nipan makhairom taba matamda Imphal Turel irilgi sanjen thongkhong maya wairapna Nupi Ashiba Hakchnang Taotharakpa thengnabadi Imphal Police ki kangbuna lokhotlaba matungda mari lainaba district magistrate na chingba yauna postmortem taroba matungda masak maming khangdoknabagi damakta hauzik rims hospital gi mokta tamkhre police gi phangba pawgi matung inade Ashiba Hakchnang oina isingda Taotharakhibi nupi asi chawrakna sai kunga mangarom leng oigani phut mangarom wangi khongrau auba ama setli furit t-shirt ama litli maki masada mina phu saibagi dakphamna singba amata thengnade khutki khutsa ani amadi khonggi khongsa ani makta angangba machugi nail police sangi oi thangba khutki khudangda khurji ama sirami yengbada chingmi mali Ashiba Hakchnang asi numit humni romgi mamangdagi isingda Taotharakpa mal hen spawsna makhatari anaubo paw hek lebag mayamna update tawnaba ngamna bo hana jarke aduge health tips me kaya marum su si channel sitik mem yeng phangbi gani